ngasi faubada aikhoina khangliba amadi uriba Japan asida leiriba miyoi sing asi yamna ing tappa polite nature ga loinana nungai yaifana leiba asini adubu aikhoina hojik uriba ing tappa maliba saktam sing asigi dark side kaya ama ngasi su pitribigi miyam sing asina paksanna khangnadri tamthiraba thogok sing asi tasengna Japan gi miyoi singna tawkhiba ngaktani marup mayambu DAshil 2.0 gi anoba video asida taramna okchari Japan hairiba country asi sleeping evil hairiga sukhangnei maramdi Japan asi anytime atopa country singa war taunaba ready da leiba ngami World War gi matamda country amaga yengthineringai matam asida Japan lanmi singi oiba lab ama saramki lab asida miyoiba sing asibu experiment gi mingda tamthiba mawongda torture tokhi makhoina othibagi chang asi aikhoigi wakalna fawba khalludraba mawongdani Japan gi evil lab asida yeknabadagi faraklaba lanmi amadi miyoi singbu sanga da test tawbadawna test torumki masida chemical amadi virus na singba test kaya ama satharamki Japan gi Fingfang Unit 731 lab asida chathakiba experiment sing asina faraklaba lanmi sing adugi wakalda kari nungi miyoiba oina poklambano haiba fawa khalamgani matawasumna Japan na chahi 10 hena asigumba tamthiraba experiment asi chatharaki masigi lab asida miyoi lising ahum hena experiment gi mingda otpi nebiduna hatokpikhi maram asina lab asibu torture house haina su khangnei adubu masida aikhoina khangninglibadi lab asida karamba makalgi experiment tokhibano haiba asini Japan gi lanmi singna faraklaba prisoner sing asida pathogen virus asi kapsilli aduga virus asina miyoi aduda kari torokpage haibadu yengthoi masida miyoi kaya ama sikhi asiba miyoi sing adu mangak kaklaga hundokhi aduga test asi pass tawduna hinghauba miyoi sing adubusu mangak kaktuna hatokpikhi masigi mathangda makhoina research ama amuk torumki research asida laina paklaba Chinese nupa sing asibu Chinese nupi sing asiga namdana relation thamanki masina laina asi kayam thuna sandokpage haibadu yengnaba hotnaribani masida sunnatana mamagi puknungda leiriba angang singda bacteria kaya kapsinbikhi masina angang aduda kari ahongba pirakpage haibadu yengadoribani Japan gi lanmi singna masigi experiment asi ayambana China gi miyoi singda chathaki maram asinani ngasi su China amadi Japan ani gi marakta good relationship leitriba asi Japan gi lanmi singna pangthokiba experiment singda khwaidagi sathiba test asigi manungda crush test haiba sisu amani experiment asida arumba pochai kaya miyoi bagi khongkhud amadi any body part singda thadaduna test towi test asidagi makhoina khangningliba asi kayam lumba potchaina speed kayada thadarabadi miyoibagi hakchang sing asida asok apan nanghanba yai haibasi khangnabani masida sunnatana faraba miyoi sing adu mafi maron yaudana aingba isingda luphanduna thambiki masida makhoigi hakchang sing asi kuina sangna ingba isingda leirabadi kari effect lakani haibasi yenglibani aingba ising asidagi lokthoklaga amuk asaba isingda luphanki masida miyoibagi hakchang kayat kaya fail oiduna miyoi kaya ama sikhi masidagi hendoktuna lab asida makhoina miyoiba sing asi kayam kuina sangna torture sing asi khangduna leiba ngambage haibasi yengnaba honaramki masigi damakta prisoner singbu hingna mabuk lenkhai biki masida miyoi kaya ama sikhi aduga masidagi hinghauba miyoi singdana amuka bacteria kapsinduna hatokpikhi masigi tamthiraba lab asibu hogdokhiba asi general isi siro hairiba nupa asinani unit 731 hairiba lab asi China gi Harbin hairiba mafam asida Japan gi lanmi singna sakhibani Japan gi imperial army singna yamna singna masi China da sakhibani Land faraklaba prisoner sing adu test makal tawduna Japan gi future medical science ta mateng oigani khanduna sakhibani Viewer singi marakta asumna khanbirambasu yarongani Japan gi secret lab asi matau karamna mayamna khangnarakibano haina Japan gi Shiga University gi anthropologist singna punsinduna lab asigi maramda thijinba horakhibani matam amada Japan lanmi singna China gi miyoi singda asigumba tamthiraba thabak sing asi sathakhibra haibadu khangnabagi damaktani adubu thogdok asigi maramda document mathang fangba horaklamki
मतौ असुमना तपना तपना लेब असिगी मरमदा पृथ्वी पुंबा पाउ तानारखिबनी अदुबु डॉक्यूमेंट कया अमसु मखोइना मतम अदुदा मांगहनख्रे अदुबु फंगलिबा डॉक्यूमेंट खरा असिदगी खंगलमखी मदुदी जापान की थौदोक असी पृथ्वीदा ख्वाइदगी तमथिबा क्राइम सिंगी मनुंग चल्ली हाइबसी ngasi चाइनादा मसीगी लेब असी म्यूजियम ओइना ओंथोकलगा थमली म्यूजियम असीगी ममिंगसु यूनिट 731 कोई मफम असीदा एक्सपेरिमेंट दा सीखिबा मियोइसिंग अदुगी डॉक्यूमेंट अमदी डिटेल्स वारी कया अमा इदुना लेरी जापान की लानमी सिंगना चाइनीज प्रिजनर सिंगबु सही कया तमथिरबा एक्सपेरिमेंट तौबगा लोइनना प्रिजनर कया अमसु मखोइगी एंटरटेनमेंट ओइना सिजनखी 1940 सही असिदा जापान की लानमी सिंगना चाइना की खुंगंग कुजाओ असिदा क्ले बॉम्ब थादखी बॉम्ब असिदा इन्फेक्टेड वायरस कया अमा हंजिनखी मसिना चाइना की खुंगंग असिदा लाइना तिना पक्तुना तुमना सिखिबगा लोइनना लाइना असी चाइना की अतोप मफम कयादसु संदोखी मसिबु जर्म वारफेयर हाइनसु खंगनखी जापान की वार क्राइम असी कयामुक फेमस ओइबगे हाइरगदी अमेरिका की फॉर्मर प्रेसिडेंट जॉर्ज बुश फावदा लंदाखी सेप्टेम्बर 1944 सही असिदा जापान की टोक्योदा प्लेन अमा नोमैना कापथदुना थुगाइखी मसिदा एयरमैन मापन नांथोक्तुना चेनखी मसिगी मनुंगदा सही कुंदा ngairiba यंग पायलट जॉर्ज बुश सु यारोंखी लाइबक फबदगी जॉर्ज बुश असी जापान की लानमी सिंगदगी नांथोक्तुना चेनखी करिगुंबा महाक्सु फारंबा तारगदी अतोप प्रिजनर गुमना महाक्सु टॉर्चर तोबिरंगनी प्रिजनर सिंगी असीबा हक्चांग सिंग असी फावबा जापानीज लानमी सिंगना चाबा फावबा यारोंखी मयामना फत्ते हाइनरिबा जर्मन की हिटलर नाजी पार्टी फावबना तौखिदबा तमथिरबा थबक सिंगनी जापान की लानमी सिंगना चथखिबा असी ngasi aikoina ingna tapna polite oiba discipline leiba mioi singni khanariba Japan country asina asigumba yamna tamthiraba thabak sing asi taromgani natragana toromloi haibadu viewers singgi wakhalda kari leibage comment section da comment tobiramu ngasi gi video asi matang asida loiselage mayamgi damakta anouba video ama amuk puduna laksage